pau Indigenous people singi akhanaba constitutionally protection fangduba fauba lengak na hona khigani haina Chief Minister Nongkhumong Birena Phungdokre War on drugs in Manung Channa Ekar Chamagatara da Tharamba Poppy Pambi Singh Mahankre Jingtam Khaidana Amata Oina Puna Himminagadabani Haina Indigenous Peoples for Forum of Manipur Gi President na Phungdokre Kurumjari Nardus Winter Manipur News Meeting Tabiri Pumnapu Kitanjali Sairem na Taram Nokjiri Hojipungza Safawing na Pungabi Pausing Miamta Sandong na Pijari Indigenous peoples singi akhanaba constitutionally protection fangduba fauba masing yamdaba furup kannaba lengak na hona khigani haina Chief Minister na Phungdokre Tourism Department Government of Manipur gi makhada Indigenous Peoples Forum of Manipur na sinlangduna numinini chupna chadong village da Manipur United by Diversity haiba theme da pangthokadauba the Manipur Indigenous Peoples Cultural Exchange Festival inglisingani kunmari ngase haudokhibagi thauramda Chief Minister na makha taraduna hai chahi lising anigi puwari leiba lamdam asida thang ta khaktamak sizinaduna masagi maramdam phuruk ngaklambani nongmaina leiba ngakpadi British ki matamda Manipur da lakpani maram aduna thang tana phuruk ngaklamba maramdam maraibak thauna phana ngaklamba singi ijat manghandana thamnaba lengak na khonagani ma kilengak asina horakpadagi hauna masing yamdaba kanglup kannaba go to hills program parkhatuna chingtam amata oina sin Oina basinba lam khopchunba takthokuna mayai kaba nishadagi naha sing kannaba war on drugs makada mayai kaba chinjak muthatnaba khonnaduna lagli amadi voter lista aranba yawba sing khandoknaba khongthang paikhatpa haiba sing asi pumnamak miyamna khangbiduna lengakta mara siba tawbiganu haiba wafamsu thamki amadi chadong village ta dam sabada kathokiba khunja singbu thagatpa phungdokhibaga loinana tharam aduda saru yakiba MLA Minister Village Safe Organizer Ima Ivel Kunja Singh Entertainment Program Utkhiba Khudingmaksu Ikai Khumnabata Natana Christmas ki yaifa pauza supiki Yes, need of the award. Matam sida koi kari daga legi se. Koi kana no isi masakung na ba mathok ka. Mapan dagi humzalakba ihau ithil gaya na koi gi masing yam jadra ba koi da pirai ba indigenous population na pirai ba sapu si kana na ubangam de. Hawjik su ubangam da ba soe khangaba koi si minority tare khangaba demographical imbalance leire khangaba like China da opium war ge dumaina koi da drugs sing lai koi da lan tare khangaba da khangdaba sarga sarkar musu hullaga ngang dagi leaders bu hullaga ngang dagi tawuna masing yamadum tawdi mukhi gadal bazati se kannana blana bani khodi calculation kopna tawbiyo government ki record kopna gyangbiyo tv discussion da yobi riba platform da ngangbi riba sorokka thoga sahi riba mayam ngang mayam se hana madu ngandri ngai sarkar ki statistics da hana sangbiyo population da hana sangbiyo electoral roll da hana sangbiyo geographical factor leiriba mayam se demographic ore se da map da googles ki map da hana sangbiyo satellite map da hana naina biyo adu naina matung da government na tawriba pot birena tawriba pot se lalaga di hang dobe adu di sum chatana documents su yengde voter list su yengde geographical demographic imbalance da way su yengde kun masing hengkala su yengde karim da yengdrade dum aswai de amma tamakkudu swai da mangang swai de amma tamakkudu swai da mangang taruga leibana di naiba kan mangamoy indigenous people kan mangamoy indigenous people kan na muidam ka ngase phone local step se support obio hana yengbi go data maya mama phonga bani uji loina ngarang na hanga NDTV de phongai ba data maya do yengbi hana khun gaya leram de hujina khun gya sore jungle gaya leram de hujina deforestation da jungle kaya ko e hana border list mi kaya leram de hujina border list mi kaya yaure kari gi akhan na community emakhat da missing takta na henkal ino atai da na henkal tri marum kari no kubna nei na biyo ngasi na khoi mayam na CM amagi gari tonga ga sani se ai nuai na banate minister amagi gari tonga ga sali office car pi ga office pi ga banglo pi ga thammi se ai nuai na khoi nuai na banate lai ri ba sigi praja amadi lakada ba praja sing sigi lambi yal annabani kalam nabani makhoi bu nuai halam nabani ai ge gi matam nuai na sakti bagi di am nuai na sakti baya khoi so
War on Drugs ki manung channa ekar chamaga tara da tharamba popi manghanduna achoba mai pakpa ama oihankre Urkhol District Police Forest Department Taranipan Assam Rifle amadi District Administration yauna popi destruction operation chathabada Urkhol Police Station ki manung chanba Kamasom da jaga amada tharamba yamnaba popi sing yanthat pagaloina na lautang sang nipansu mai thaduna manghanki mafam aduda popi sing thabada chenaba sing phaduna logi action lokhatnaba FIR ama register tawkhre amadi popi sing adubu manghanki bagi dama Chief Minister na personal yangkhai na saba team da aying bakhangduna ahing leklaga mai pak na popi sing adu manghanki bagi dama mahaki Twitter account da post ama thagatpa phungdokhre panbaya hokhiba December 8 Urkhol Police na jaga adumaktada popi thabada chenabagi damak miyoi mari phakhiba laikhrabani Jingtam khaidana amata oina puna hingmin nagadabani haina Indigenous People Forum of Manipur gi President Asangka Sana phongdokhre ngasi chadongda pangthokhiba the Manipur's Indigenous People's Cultural Exchange Englishingani kunmari haudopagi tharam aduda mahangna makha taraduna hai Chingdasu tamdasu chapmanaba development purakani agriculture sector horticulture sector amadi atei atopa sector khudingi project sing Manipur apunbagi oina karina phagadagi haina mari lenaba singna punatanaduna chapmanana khongthang paikhatuna amana amagi jaga khaidana hotnabakan amadi amata oina puna chatminabakan amata oibagi wakhalo kaidana puna chatminaba yagani haina su phungdoki All Manipur Recognized Private School Welfare Association na Sinduna Tha Asigi Anidagi Pangthokpa Horakhiba Common Question Pre-Board Exam ngasi mai pakna loisinkhre ngasi aroiba numita optional subject taret ki exam pangthokhibaga loinana tongan ba exam center kharadai association ki team na yengsin khongja chatkhre examination adu bosem na lauduna pangthokliba SSLC exam ki pattern nom sabchana pangthokpa exam ama oibaga loinana exam ase thakraba mahairoi singna SSLC examination mayok na bada mark wangna fangduna pass percentage wangna pass torokpa maramna exam asi chahi tarama panchufna All Manipur Recognized Private School Welfare Association asina sinduna pangthoktuna lagli association asigi president L Joy Kumanna haikebada school singda angang singbun namduna thambagi chatnabi asi association na condemn tawbaga loinana hauzik oiriva situation asigi yenglaga mahairoi singi school singna mahairoi singi damak lokhatpam thokpa damak lokhat pidun abasu appeal tawki amadi English ani kun mangagi February March da board na lauduna pangthokadoriba SSLC exam gi saru yagadoriba mahairoi sing kudingmapu mai pakpa pinabisanu haina pawjalakpaga loinana bosem gi lairiba chayinaba asisu mari leinaba authority singna yengsin biduna loisin bina basu taksilakli Lakadriba tahi kaya dasu singulaba examination si mai pakna pangthok pangamnaba honaba matuna bagi damakta Manipur da leriba tongan ba pungkhudi magna All Manipur Recognized Private School Welfare Association sinjariba asungla pre-board examination si sogat piu amadi pungning thogut piu haiduna akoina ngasigi asungulaba akoigi tongan ba school singna class 10 amadi 12 thagaduriba mairoi singi damak yenga tongan ba school singna compulsory oina soidana kulda leigadabani school yu hostel da leigadabani haidana tongan ba paisa ahen ba paisa lauraga akoi school singda namdana angang sing thambagi adung lo chanabi ama lagi basi All Manipur Recognized Private School Welfare Association na condemn tawi aduna maruina koi hauji Manipur gi leiriba film si yenga school singna lokotpam thokpa marui badang lokot piu ka hena tongan ba miam singda ikoi gi parents singda akoi gi mahiroi singda waga da basing to biganu haiduna All Manipur Recognized Private School Welfare Association site gi su ikoi simatang so appeal tawjari loinana hauji bosem gi sayet na ba amana maram werakanda bosem gi thabak thong khudimak leptuna leiribasi athu matamda gamena miyeng sangbiraga ngasi bosemgi staff amadi government ga muknaribase athu matam loisin binanabagi damakta mari leinabasi na hotnabiyu haibasi matanga aikoigi association society gi mari leinabasi da appeal tawjari
आम आदमी पार्टी AAP के संजय सिंह हनंगासी मणिपुर की फिल्म असी राज्य सभा खननबा सस्पेंशन ऑफ नोटिस अमा पिशनख्रे नोटिस अदुदा था 15 चथरकलिबा एथनिक वायलेंस असिना मरम ओइरगा युम कया मई थाबा मिचम कया अमा हाटपा अमदी इमुंग लिसिंग कया अमा लांजेनदुना लैरिबा असिगी मतांगदा पनखी था 19 चथरकलिबा इरांग असिना मणिपुर लॉ एंड ऑर्डर फेल ओइरे हाइबदु ताकले अमदी लेंगाकना नुपी सिंगाक शेनबदा नेग्लिजेंस लेरे सुप्रीम कोर्ट ना अमांग अता थोख्रबा सिंगी मतांगदा चप चाबा रिपोर्ट पिखलकनबा खंगनख्रबसु स्टेट गवर्नमेंट ना चप चाना पिखतपा ngamde मखाताना महांगना PM ना ngasi फावबा मणिपुर चट्रिबा असिगी मतांगदसु पनखी अमदी हौजिक ओइरिबा फिबम असी लॉ एंड ऑर्डर खकनतना ह्यूमन राइट अमसुंग डेमोक्रेटिक वैल्यूज दा सोहल्ले हाइना नोटिस अमतसु पल्ली हौजिक मणिपुर की तोंगान नर्सिंग इंस्टीट्यूशन सिंगदा JNM नत्रगा BSc नर्सिंग तमलिबा महैरोय सिंगिदमक हेना चाव खुदोंग चाबा सिंग फंगहन्नबगी पांदमदा स्पार्कल एजुकेशनल सर्विस मणिपुर नाइटिंगेल्स नर्सिंग इंस्टीट्यूशन पोरोंपाट अमदी द स्कूल ऑफ नर्सिंग पोरोंपाट हाइबा इंस्टीट्यूशन अनिदगी हौदुना कैरियर काउंसलिंग सेशन सिंह पांगथोख्रे स्पार्कल की चीफ ऑपरेटिंग ऑफिसर जनरल मैनेजर अमदी काउंसलर ना महैरोय सिंह ना तमलिबा कोर्स सिंह लोइसलकलबा मतुंगदा करी करंबा खुदोंग खोंगथांग सिंह लौबा ना हेना कानबगदबा अमदी खुदोंग चाबा सिंह लैगनी हाइबगी वाफम सिंह खनहनखी मखाताना इंस्टीट्यूशन की ओजा सिंगसु मणिपुर की मपान हाइबदी जापान गल्फ कंट्रीज अमदी यूरोपियन कंट्रीज सिंगना चिंगबदा प्लेसमेंट की खुदोंचाबा सिंग मतांगदा कुपना वारी वताई सानबगा लोइनना अते अतोपा नर्सिंग कॉलेज सिंगदसु चतुना नर्सेस सिंगी कैरियर गाइड तौबिगनी हाइना स्पार्कल एजुकेशन सर्विस मणिपुर की जनरल मैनेजर रोज केनेडी चनुना फुंगदोखी जेबाम के समापनदी गुराथोल दा कोकोमी जुरबा मसालोशंग नसिंदुना वाकत मिफम फमख्रे मिफम अदुदा गुरुमयुम लताना पाउमी सिंदा फोंदोखिबदा कमल बाबू अथुबा मतमदा पुथोरउ जुरबामदा खुंद्राकपम अथौबा हाटपदा चेनबा अथुबा मतमदा पुथोरउ आगांग अहुम यावना मियोय तरुक हाटखिबदा चेनबा सिंग अथुबदा पुथोक्तुना मियामदा सिनाबियु लोइनना मणिपुर की जुरबामदा अफासपा थंबा यारोय अथुबा मतमदा लौथोकदबनी हाइना फोंदोरखे लोशिलकपदा मरुबे पाव अमुक हन्ना इंडिजिनियस पीपल सिंगी अखन्नबा कॉन्स्टिट्यूशनली प्रोटेक्शन फंगजुबा फावबा लेंगांगना होनखिगनी हाइना चीफ मिनिस्टर नोंथोंबम बिरेना फोंदोख्रे वार ऑन ड्रग्स की मनुंग चन्ना एकर चामगतरा दा थारंबा पोपी पाम्बिसिंग मांगहन ताखनख्रे चिंगदम खाइदना अमतो ओइना पुना हिंगमिनगदबनी हाइना इंडिजिनियस पीपल ऑफ फोरम ऑफ मणिपुर की प्रेसिडेंट ना फोंदोख्रे नॉर्थ विंडो संदोचब मणिपुर पाव मतंग साइड लोशिंजरे मिलें ताबी पुनपो अमुक खना खुरमजरे।
Step into a world of endless possibilities with 18 dynamic faculties and 180 plus courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders. Nurses sing the Mountain Wire of the Pau 85,000 again, 1 lakh for target salary or get a Saudi Arabia hospital with a job ni, Mahiki Tag, JNM, VSc, was BSc nursing certificate holder or get a winning, Yamda with a Chahi experience like the winning, a kind of a sit machine ni, direct recruitment job ni, a hundred lakh passing the Hana Kudong Java pizza gani, target salary gimatakta, ACC, ARPT, MET, Amazon additional allowance in Legani, Masagi passport later candidate Singitamukta, processing time, Sumnatangi, week Anika Ogani, Nasima contact of you, 700-506-3196 Natraga 708-5972-311 Nasima License Bureau, Notice Window Building, 2nd floor, New Chakon Road, above Jamjam Traders, Imphal East. SS Academic Incubation Center, Manipur the Aham Oina Foundation Sonda Satra Singhatta Yunfam Oiba, Amadi, Hilamasida Kankayaba Oza Singhatana, Lamjin Lamtak Piba Academic Center Amani. Center Asana Idu Ledger Haina Mintonjaba, Foundation Course Program Ama Hodok Jagadori. Haina Bale, Angang Hadasidi Apetale Konga Pankakoi, Semling Mamong the Sembayan, Angang Magipum Nikanyama Sembada, Parents Amadi Ozagi Yama Java Todangamo. Hari batang kagasida, makoibu, takpi tambiba, amagi makong sa najahanbiba haibasi, oza amagi taudabaya daba taudang amang. Akoy center sige pandamdi, makoy asamba kando pilaga, takpi tambiba asin. Classroom amada, satra yaman bala maram oibina, oza amagi satra interaction wali. Amagi makoy asamba area kando pangam dabagi kudong chada batala amamayon. Mahayro haibasi magtabu extra attention matauta. Kudong chada ba mayamasi, software na bagidamagta akoy incubation center asida kudong chaba pizay. Kudong chaba sa nadidi, sa atramadi o zagi ratio si, proportional way na 25:1 oiba. Haibadi, class amada sa atra 25 tagi hanatanda. Personalized attention. Haibadi, anganga magbukod na yung sindiba. Regular growth assessment tau biraga, makoy understanding level kandok biraga, proper guidance amadi revision tau biba. Course duration na 4 months ni, Shift Zagani, morning shift na 5 AM to 7 AM, evening shift na 5 PM to 7 PM. Aham bagi na class side mahiray sing khattagi kudong chaba sikizay. Kudong chaba na masigi mathatta, mama mapa or basing na. Ado madong gi angang singi weekly basis performance check tawdi na kudong chaba lobi bayagan. Akoy gi address SS Career Solution, Pauna Bazaar, 2nd floor, Gypsy Building, Moya Market Lengthok Pirakuna, ako pamaro khangi bayagani. Natraga makada hapchariba number asida contact tawbiba yagani. Dabang Trophy. Ang pagpang nanungayraba haraw tayamna mamangdasu maipak na mayamna adukimatik pam na yengnakiba Dabang Trophy. Handakisu State Level 9 A-Side Open Football Tournament Second Dabang Trophy chatliba tha sige tarik puni thoidagi. Asa sanga yumpham playground da suksoi soidana sanaragani. Notice Window TV na media partner oiduna pangthokadoriba. Miyoi lising kaya na puzing oiduna yenggadoriba. Football tournament asida thamliba prize singdi winner team gidamak trophy yauna sel gimana lupa lakh ama. Runner up team gidamak trophy yauna sel oina lupa lising humbudra. Best player khangatuna puning thawat po oina lupa lising ani amadi trophy pizagani toinana top scorer amasung best goalkeeper gidamak lupa lising ani amadi trophy. Best discipline team gidamak su lupa lising mga kan loinana trophy kutsinagani. Lupa lising taret kakna entry fees oiriba tournament asiki form submission tawbagi aroiba numit December 13 oiragani. Saruk yabining basing gidamak pizariba contact number 8837411475 amadi 7422916966 ta pau pawbidau. Football ba pamjaba miyam na suksoi soidana asa sanga yumpham na organize amadi Dabang Boys ka loina na tongan ba Manipur gi masak nairaba company mayam amani sponsor tawbiduna sanaga torbe tournament asida meeting taban lakpiu amuka hananing singjari second Dabang Trophy December 22 dagi suksoi soidana asa sanga yumpham playground da pangthok lagai.